Akashvani Imphal Wahengbam Rajesh na pau pajari ahanbada maroiba pau Security Force na raija sigi tongan ba mafam singdagi khujukulai ke amarom fagale kumbi amasung more sahada kuki military singnaba singna nongmai kapsilakre hairi Council of Higher Secondary Education Manipur loba class 12 parikha mathang thagi kunmathoi dagi hauragani amasung Pradhan Mantri Narendra Modi na hairi Bharat asi malemgi honglakliba asida Biswamitra ama oina khumang yauna chaukholaklei Raija sigi tongan ba zila singda security force na thihumgi thabak chathakre amadi khujukhulai kayamar phagat pangamle Manipur Police Control Room gi chairol man hai Imphal West Kaksing Bishnupur Thawbal Imphal East amasung Churachampur jila gi chingnaba mafam singda thihumgi thabak chathaki Haukiba lebapoba numita Churachampur jila degi magazine yawba carbine ama magazine yawba 9mm pistol ama single barrel nongoi manga tear gas nongoi ama hand grenade nipan Rubber bullet kuntaruk, tear gas cell taruk, SLR magazine ama 5.56 mm gi maru mari, 9 mm gi maru mari, 0.30 mm M1 carbine gi maru kun amadi pampis mga phagat pangam ki hari. Amarom da hauki bathangjan numita Tengnopal jila degi AK-56 rifle ama, countrymet pampi ama, countrymet shotgun mga, hand grenade mari, countrymet 303 ama, 9mm pistol ama, countrymet mortar ama, bomb amadi nongmai maru kaya amarom phagat pangam ki hari. National Highway Kuntra Taret amadi National Highway 2 da akanba sexil thoranga loinana gari sing changlaki amarom dangarang kumbi police station gi manung chanba hauktak tampha khuno rom da kuki military singnaba singna Dampi Hill range dagi nongwai yauna bomb camera kapsilaki hari security force nsu handana nongwai round camera kap ki hari akhoi gi pawmin hai Bishnupur jila gi aksoi dagi mioi mari sing chanba chakki badagi hanjilaktre hari Makoibu Thinaba Thailand village dagi haukta kulromda security force sanction kre Tengnopal jila gi ngamkhai sar moreda mathok toriba special commando singda kuki military singnaba singna attack tawrakre hari thodok adu ngarang nungthil special commando gi SP na luchingba police kangbu amana more ward number 7 gi manung chana leiba more sub hospital da yengsinba lakpada attack adu chathar ki bani hari haujimaki oina asok apan gi pau leite Nupi macha ani phukiba thodok ka mari lenana Imphal PS na loka kiba sumoto case adugi investigation matungina thodok aduda Chennai haibigi maralda phaka kiba nupi tarani thoi court ta puthokre makhata na chijindaba gi dambak numit humnigi police custody da remand pikre makhoi sing asi Indian Penal Code amadi IT Act lising ani gi tongan ba section singi makhada phabani hari Manipur gi hockey sanaroi Pukramam Susila Chanu amasung Wusu sanaroi Naurem Rosibina Debida lemjaningai oiraba Arjun Award pirakpada Raijapal Anusia Wikena nungaiba amadi thagatpa phongdorokli Cherolamada Raijapal hai makhoi gi masana singda haithoi singtoiba utkiba adugi damak mana asi pirakpani sanaroi ani asina Raija asigi danatana awangnongpok lamdam pumbada chokthokchaba pohalle Akhang kanba amadi honaba kanba haibasna mai pakpagi maru oibani haibadu sanaroi ani asina uli Manipur gi hauragliba sanaroi singna tungda asingumba mixat kya purakani haibagi thajapa phongdorodana Raijapal hai lamdam asigi sanabagi power house ni haina miyamna khangnaribani Council of Higher Secondary Education Manipur na lauba Higher Secondary Parikha lisingani kunmari gi matam lautokle Class 12 ki parikha mathang thagi kunmathoi digi hauraga March kulumdoi phawba chathagani aduga Class 11 ki parikha na mathang thagi kundegi hauraga March kun phawba chathagani haina Council gi Controller of Examination thokpa cherol amana khangalakle Leimakhong Power Station dagi heavy fuel leakage oiraktuna Kanto Sabal Sekmaina singba Kong sing the center of Patenari Hari Kong asi Kurkul Loitang Kameng Iroisemba Nambul Farga Imphal Turel Taki Gadabani Mukhyamantri gi secretary na thopa cherolaman hai thau leakage oirakba asina akoibagi phibam da sohandanaba mari leinaba singna khudakta akhangai tanaduna machine sizinaduna thabak lokhatkadabani hariba thabak thorom sing asi Imphal West ki deputy commissioner na mateng panggadabani tabiriba pawasi Akashvani Imphal degini Pradhan Mantri Narendra Modi na hari Bharat asi malemgi honglakliba asida Biswamitra ama oina khumang yauna chaukholaklei manghai malem masina Bharatpu tangdu leita bagi yumbi ama oina urakli
गुजरात की गांधीनगर लेबा महात्मा मंदिर पांगथोकपा 10 सुबा वाइब्रेंट गुजरात ग्लोबल समिट हौदोपगी थोरमदा वा ngangaduna प्रधानमंत्री ना इंडस्ट्री इंफ्रास्ट्रक्चर अनोबा मतंग चुनबा खुचा हिबा क्लीन एंड ग्रीन एनर्जी अमसुंग सेमी कंडक्टर इकोसिस्टम की लमदा मरोमदुम लेपचबा ngamnaba hotnari लाग्लिबा चही खरा असिदा भारत असि मालेमगी इकोनॉमीदा अहुम सुबा मफम कनबा ngamlagani हाइबगी थाजबा महाकना फोंगदोकी श्री मोदी हाई वाइब्रेंट गुजरात ग्लोबल समिट पांगथोपा असिना यूनाइटेड अरब इमिरेट्स अमसुंग अफ्रीका का भारत का लेनरीबा मरी हेना सेसिलहलगनी प्रधानमंत्री ना गांधीनगर की गिफ्ट सिटी द पांगथोपा ग्लोबल फिनटेक लीडरशिप फोरम द सरुक याबा लाखिबा मालेमगी बिजनेस लुसिंगबा सिंगसु वारी सानाकी मिफम असिगी हौदोकपा नुमिता इंकुमजा लिसिंग अनि निपुतरे फावबदा विकसित भारत ओइनबा गुजरात की रोड मैप पुथोकी थौरमदर सरुक याखिबा केंद्र की सेल्थ मंत्री निर्मला सीतारमण हाई इंकुमजा लिसिंग अनि निपुतरे फावबदा भारत की इकोनॉमी असि $1 ट्रिलियन कुंट्रा ओइरगनी बीजेपी प्रेसिडेंट जेपी नड्डा हारी प्रधानमंत्री नरेंद्र मोदी की लुचिंग मखादा अवांग नोंपोक लमदम इंफ्रास्ट्रक्चर अमसुंग कनेक्टिविटी की लमदा सिंगथानिंगाई ओइना चौखोलगली गुवाहाटी पांगथोपा असम बीजेपी स्टेट एजुकेटिव मिफम सरुक यारदना श्री नड्डा हाई लेबाक असिदा राजनीति की ओइना अवोनबा अमा लाकपा उरे मांगनाई मिखल ममांगदा दोल असिना वासकिबा थबक खुदिमक याउना पांगथोकनी हाइकिबा थबक खुदिमक पांगथोकतुना लागली दोल की कर्मी सिंगना सरकार हौदोकलिबा मियांगी तोंगान तोंगानबा याइफा थौरांग स्कीम सिंगी मतंगदा मियांबु भाप ताहनबा होनागदबनी थौरमदर सरुक याकिबा मुख्यमंत्री हिमंत बिस्वा शर्माना राज्यदुदा यूनिफॉर्म सिविल कोड चनहनबगी अपांबा फोंगदोकी राज्यदुगी मियांगी याइफनबा थबक पाइखटपा हाइबसी महाकी सरकार की अचेप फिरेपनी हाइना श्री हिमंत बिस्वा शर्मा मखाताना फोंगदोकी महाराष्ट्र की मुख्यमंत्री एकनाथ शिंदे ने लुचिंगबा शिवसेना असेंगबा शिवसेनानी हाइना महाराष्ट्र विधानसभा के अध्यक्ष राहुल नाबरेकर फोंगदोखरे मुंबई की विधान भवन की सेंट्रल हॉल वारेप असी महांगना लाउथोखिबनी दोल असी इंग 2022 की जून 19 अनी थोकी हाइबदु महांगना याकी श्री नाबरेकर भारत गोगो भेलबु दोल की व्हिप ओइबदा अयाबा पीखरे इंग 2022 की जून 19 एकनाथ शिंदेना एमएलए खरगा लोइनना मतमदुगी मुख्यमंत्री उद्धव ठाकरे की मथक्ता इरांग हौरखिबनी तुंगदा एकनाथ शिंदेना मुख्यमंत्री ओइना वासक लौखिबनी ngasi phongba pausi sing gi maroi pauksing gi damak hauzik Moirangthem Rabichandra leire Rabichandra thagachari Rajesh Irang marak sida chingnaniai oina leima khong makha lokhongda thauthi ngakta chentharakhre thaulik ohenbada chenabasing inquiry tawraga action lakhotkani haiba environment mantri thongam bisosi ki waphamna pokna phamgi ahan headline tawri kumbi gi hauktak filen chingda singyan bachat kiba meitei mari thiba khangkhidre thiba chatuba timda kuki singna bom ani nongmai round kun kapsil lakre haina sanalai bakta ahan headline tawri Irang da mama mapa kaina khraba angang nifu manga da lengakna mating piba haukhre haiba paw amasu pawsi asigi anchor kalam da phongli Ichel Express ta Kuki militant singi sniper attack ta special commando unit ki SP samna da nanthok hore haina ahan headline tawduna phongli Nupi Purba Nupi Tara Nitoi Pakre Numit Humni Police Custody da Thamgadori Haina Sangai Express Manipuri Edition da ahan headline tawri Manipur News ta hapta kangjebungdagi hawdokadaba Rahul Gandhi gi naya yatra state na akaknaba miyoi khara khaktama ayaba pibadagi Congress Party ningba kaire haina ahan headline tawduna phongli sarkar na athingba pirabasu khongjomdagi naya yatra hawdokani haiba MPCC gi president Megasandra gi waphamna sub headline tawri haiba pawasi Ganfiu Mail amadi Tamenglong Times yauna pawse ayambada tongan ba mongda headline tawduna phongnari Security Force ta tatana target tarok labgadi chap chaba pawkhum pigani haiba Assam Rifles ki waphamna Imphal Free Press ta ahan headline tawri Kanglup ki Irang asina lamdam asigi karbar da chaung saitheng pire haiba paw ama People's Chronicle gi anchor kalam da phongli Rajesh Thagachari Rabichandra अरोइबदा मरुइबा पाव सिक्योरिटी फोर्स न राज्य सिगी तोंगान तोंगामा मफम सिंगदगी खुजु खुलाई कयामरुम फागले कुंबी अमसुंग मोरे शहर कुकी मिलिटेनी चिंगनबसिंगना नोमै कापसिलक्रे हारि काउंसिल ऑफ हायर सेकेंडरी एजुकेशन मणिपुर लौवा क्लास 12 परीक्षा मथंग थागी कुनमाथोइदगी हौरगनी अमसुंग प्रधानमंत्री नरेंद्र मोदी न हारि भारत असि मालेमगी होंगलक्लिबा असिदा विश्व मित्र अमा ओइना खुमांग याउना चखोलक्ली पाव लोइजरे